media Maite Furup Amadi Khungak Pasingbo, Mingchet Tian Bayaba Mawongda NPP National Vice President Yumnam Joykumar na wafam kaya Fongdokkhiba Uripok Apun Balup UAL Amasung Uripok Nupi Apun Balup UNAL na akan mamawongda yaning daba Fongdorakli. Hiramasigi matangda UAL gi General Secretary Samom Durbana Fongdokkhiba microblogging platform X da Tagalagpa Post amada Yumnam Joykumar na Maite gi Mingchet Tian Bayaba loinana Khulngak Pasing amadi Arambay Tengolbu Lanalam Zing Bayaba wafam sing Fongdorakli basi yaba ngamloy athubada miyamda Sengdokadabani haina taksinki. Ifru pasingak na binamakta manggil thana sing thoiba kunwakwa isin nausing sa sing nausing do sokak payaba adumba wapam sing thamakpa asina maram oiraga egoi mipum guding makki mafamda poisau da pokpa adumba wapam sing egoi mitei sing sibu lanba yaba wapam haibadi leibak sigi oiragi mapibam si karamba matangda karamba mafamda haukhibano haibadi history khangnaga wari khangnaga sabsana khangnaga haibirako oirambagadi yamna fagani haiba wafam sin nattabada ilaiba iram ngakui asungbo thonggang lauriba arambay tengol gumba amadi manipur gi mitei sing sibu ngakpa senbada thonggang lauriba kun ngakpa isi nau sing che masi sokpa yaba wafam sing any NPP boisiru BJP boisiru any political party kudamakna hairu wafam che amatta amdirakanu